Hainabale, Lamna lakpa amadi khawrangduna lakpa meeoi singbu aram khawrangba kokhanba haibasi khwaidagi chawraba thogal amani. Malemda ani sudraba nupi khaktana famba Khwairamband keithel asigi manungda chak safam hangduna phamlibi imasing asisu masigi marakta amani. Keithel asigi manungda chak safam nifugi mathakta hangli mafam sing asida ironba chamthong atiya sangba kanghou nga thongmana chingba mathel sing asi fangi. Ayuk pung manga makhaidagi thongba thakpa hauduna pung mapaldagi chak chaba fanghali. Chak yamna lamna lakpa meeoi amana Khwairamband keithelda lupa kundagi yankai fauba YAORABADI chak lamba kokpa ngamli. Imphalgi tamna leiba lamdam singdagi laktuna thabak suribi amadi pot yolibi ima ibel singda asukki matik kanaba piri. Nongmada mi humpugi mathakta chak chari. Manipurgi mapandagi lamkoiba lakpa meeoi kaya ama fauba mafam sing asida yamna pamna chak chanari. Nongma amadi foreigner mayam ama laaga moi tara mari manga kun gumbani sangai festival amada makhoi chak chaningdabani cha thakningbani adubu makhoi phambam leitabadagi koisa chatpadu ubada numidang wairam oibadagi imagi pofam si chaubana maram oidana imana nakhoigi de phambam leitaboiragadi makhoi bu puthoiba maitei machaduda imagi sida phamallu cha di hotel amani dagi lauraga apam badu sahansi haibagi damakta makhoi bu lit tawduna laiba foreigner nupaduna imagi awaman oina lupa chamnga amachu pibirami aduga imabu matam sangna nungaina leibu haiduna maitei machaduda english na hairaga imada haibirami aduga imaga chu photo kaminei akhoi mayamga chu photo kaminei. Keithel manungda chak safam hangduna miyamgi thogal tawbata natana imung manung punanaba amadi macha masu singbu awangba thaki mahi tamhanaba honajaribi ima kayasu yaudaba nate. Cha anini moi anido yam piingei moina class 2 gumba tamba adwaidagi imana keithen thoglakpani adubu hujikti nupi masana hanni mahak Bangalore gi Gautam College la nursing tambai mahak nursing tamba loiraga sahi mari gi experience certificate pairaba matungda thajaduna hujikti issue ani phange isa nupadi master loire aduga hujik thabak phangdri angang tuition lauri. Matam sangna keithel asida thabak torakpada makhal makha kayagi thodok kaya thengarakhi thodok sing asigi manungda thamoi sokningai oiba thodok kaya yaudaba nate. Mana setliba dress ta masu taraktraba chaba thakpa phangdaba manba mayam amasu lai adubu thajadana matau mandana paisa yamna piramba imai bensu adum yawi thajarudana mahak adum yema nadrabra wakhan choirabra haina khalluraga mana chajagra sanu aduga koi paisa lauraroi haina khalluraga matik chana adum kaya tarage haina pibirambasu yawi aduga akhoina thamiba phironse tuminna lauraga chatkhiba wakhan manadaba misu adum yawi adu akhoina khallubada maitai leibaksida swatharaba mima nadraba mi mayam amasu kachin kuyada leiri makhoi sibu kanagumana mateng pangbigadra haina khalli magi chapchaba lamdi khangdaba nupa macha mahak pakhangni hai sahi 35 ki lengani mahak aduna sahi khudingi March April bhawgi manungda February dagina laaga mima nadraba wakhan soinai raba singse aigi hotel da puraga chak pijai cholapta puraga irulu jabi mafi maron anaubo hongtok pirami adugumaina mahak kumba nupa macha su lei. Chawkhalakpagi matung ina Potcheigi mamalna atiya pakna tanglaba matam asida amadi tongan ba mahut sinba yaba lambi kaya thoroklaba matam asida ningsingba thoktraba matamdagi leiraklaba chak safam sing asi mutkhigadra haibagi wahang asimadi yamna chawna adumak hangli. Adumakpu meeoi bana chananaba potlam sing yoliba mafam sing asi hena luna nana thamduna amadi chananaba potlam sing asi hena tarutanan ba mongda miyamda phanghalabadi ahenba miyam kaya amasu mafam sing asida leptana lakhi. Chawkhalakpagi matung ina matam-matamgi lakliba ahongba kaya sinamaram oraga ngasi fauba ima keithel manungda phamliba keithel sing asi mutkhigadra haibagi chingnaba adudi adumak leitaba nate. Video journalist Onel Samban Doronggalonena Times of Manipur gidamak paudamjari bi Asapriya Times of Manipur Khwairamband Bazar.